अहानबदा मरुइबा पाउसिंग पिजरे हयेंगदा लैबा असम राइफल की के मनाक्ता कुकी मिलिटेंट सिंगना बंकर सादुना मैतै सिंगदा खुद थारकलबा फाउबा असम राइफल्सना खंगसिन उसिनदबा सारगा लैबबो फयेंगी खुंजा सिंगना पेनद्रे इंटरनेशनल योगा बॉयकॉट तौबगा लोइना प्राइम मिनिस्टर होम मिनिस्टर अमदी चीफ मिनिस्टर की इफिजी मै थादुना प्रोटेस्ट तौख्रे नारोंदा पुरंबा हार तथा ट्रक अमा मैरा पाइबी सिंगना फारगा कक्वा पुलिस स्टेशन दा सिनख्रे मणिपुर की इरांग असे मणिपुर खक्तगी इरांग नते अचौबा नेशनल इशू अमनी हाइना रिपब्लिकन पार्टी ऑफ इंडिया अथवाले की नेशनल सेक्रेटरी महेश्वर थौनाउजम हाइख्रे अमदी इम्फाल वेस्ट ईस्ट अमसोंग बिष्णुपुर डिस्ट्रिक्ट तंगसी नुमिदांग वायरम पुंग मंगा फाउबा कर्फ्यू कोमथोख्रे मैम खुरुमजरे एलिटेवी पाउ मिदेंग ताबीरिबा सिंगबो सना हेमाम नतराम नोकचरे हौजिक मपुंग ओइबा पाउ मियाम दा संदोक न पिजरे फयेंग दा लैबा असम राइफल्स की के मनाक्ता कुकी मिलिटेंट सिंगना बंकर सादुना मैतै सिंगदा खुद थारकलिबा सिदा असम राइफल ना नाकन नामगी मिचंग चंगदुना तुमिना लेशिनलिबा सि फयेंगी मियाम न पेनद्रे ngasi fayeng da laiba community hall da pangthokiba paumi singa unaba amada fayeng apunba nupi lupki secretary konthauzam ongbi mombi na hai hojik oiriba lamdam asigi phiba masina chinga tainana laiba mapam singda laiba maitai sing ahing tumpham trafam khangdana leirakli masigi sumathakta miyoi kaya gi punsi khangu thakta punsi mangkhre masi pumnamak india government na pugadabani aikhoi micham miyamna mayok nagadaba natte masida tumina leisilabadi lamdamasi kannaba universal mother organization na changselakpa khongthang khudingda fayeng apunbana amata oina saruk yagani irang asi athuba matamda loishinaba suda leiriba kuki militant sing asi makhoigi oiba mapam chaba amada thamnaba athuba matamda honabiu amaromda national highway thingzinba si athuba matamda hangdokhalu thokliba irang asi laksin bagi mahut kuki singbo atopa mapam amada thangtokpa sina makhoina taliba demand separate administration asi pibo ina thoki haibo wafam su phongdokhe Ngarang Maya Paibi Sing akogi puba zaiba tawgiba matam tawgiba sing adu asam raifle gi mathakta khudakta FIR pambiga dawbani loina na akogi singya tamja singda leijariba phayeng kadangban singda kamju tairen popi sida ngahak leitana uki militant singa aki akham thualiba adegi hojiki law singi matamina ichinya tamya da law urga sajariba law singa takka singi sida boina ngahak leitana ki haliba khangaliba nomai kapsaliba singa se akoi mari leinaba singa khudakta lokhopiu haiba wakham se akoi media gi thongda thamjari Peace and Harmony haiba hiram dangasi malem sinba thungna pangthokodoriba malem gi yoga numit ki palan thoram ngase Thobal gi ima event singna boycott tawkibaga loinena Prime Minister Narendra Modi Union Home Minister Amit Shah amadi Chief Minister N Biren Singh gi ifiji mai thaduna pendaba phongdokre Thobal gi local club amadi Maira Paibi organization kuntra gi apunba loop ama oiriba Thobal apunba loop na sinduna ngase Thobal Mela ground da Prime Minister Narendra Modi na malem gi yoga numit ka mari lenena US ta chatuna Peace and Harmony Pauzen Sandokadariba adugi mayokta wakat mifam phamduna yaningdaba phongdokre wakat mifam aduda saruk yakibi Sanjenbam Sorojini na phongdorakpada Manipur da hojik thokliba kanglup ki irang ase numit nifu nipani suraklaba fauba ngasi fauba India ki Prime Minister Narendra Modi na wafam amata phongdorakpa leitre irang ase haurakpadagi mahaki man ki baat anirak sandokre masidasu state ase gi maming fauba panbiraktaba se condemn tawe Mahaki leibak asigi state amada hatna sunaba yum kai mai thanaba kaya thokliba sidadi wafam amata fauba phongdoklamdana hatna rasanu sinarasanu haina khangsinna jaga
Karamna mahakna malem asida santigi pauzal sandokadoribano masi yaningde. Maram asina peace and harmony haibe hiramda pangthokadoriba malemgi yoga numit asi boycott tawbani. Irang asina maram oiraga thawai kaya mangkraba yum kai kaya mang takhankraba amadi miyoi kaya lanjena kraba faubada asuk kuina. Matam asida Chief Minister N. Biren Singh na santi pubiraku toknga sandokpiganu haiba wafam khaktamak hairaga ngasi fauba wafam ama fauba fongdoktana tumina leisinba si condemn tawe. BJP ki President A. Sarda Devi na tumina leisinba Union Home Minister Amit Shah na onatainaba wafam kaya hairam laga ngasi fauba tumina leisinba santi puraknaba honaraktaba sisu akan bamongda condemn tawe. Maram asina Manipur imalaiba ki damakta micham miyam aikoi punna thengnamina khigani haike. Leina Manipur lengak nasu Manipur Chief Minister nasu santi pubirau tonga sandokpiganu haiba pauje natana atay amata wahi ama haida adu lagi amu tonga na taningba tonga tador ni tonga me administration pi haidana kuki ki MLA tarana asi bawda koi moi sangjala aga koi tonga me administration tala da bani haidana sangjala ba masida su mahaki BJP ki MLA taret amu siyagba atopa ahum amu siyagba punna tara oiba magi party mang nasu masida kagumba action amata baw law ngamdaba aduga mukso Manipur ki lenga pairiba asigumba BJP ki president ya simagsu nupi na oiriba nupi mahak na ang asije phangbolga chapri golaga aidi Manipur state ki BJP ki president oiraba ni haidana Delhi da sathok jasin tawdana center ki lusing basinga watana raga leiba aduga Manipur ki nupi miyam mana hingtumdana Layer lamjau da masa singa mati leba ngai bani haidana jela iba songa iba puna maksida mana wahi ama ba haida ba masi so koi nupi miyam mana haida ma ki thong masi BJP ki president Sarda ki thong si koi condemn tawi masi so prime minister na ma satri ngai matam da satore habi su khanga ba adu bu satri ngai matam da una bagi kangbu amata da ya basi piram da ba wahi ama ba hairam da ba masi so koi ngasi Manipur da leiba praja koi kuting magna koi metai miyam na koi wafam masi su condemn tawi aduga piram bagi mahutta mana wahem ba hairam dana magi hanagi program do sathagi ba aduga irang si thokro matung da su Manipur da mahaki tha kuting ji sandok ba man ki ba se anirang sandok khra bane ba ngarang na han ama sandok iduga mamang da ma sandok khra bane ba hairi ba anirang si da mahana Manipur haiba banan se Manipur haiba state se wahi masi na ba palam da ba atay atopa state mayam ama kasulit ba satra ma naha ma wana tarami amagi maram dadi atum haiba aduga sauro ba magi state amana tawri se mana Manipur yam thina mirai ba aduga Manipur border da leibani karino ma moi oining bo isunu garam ba state ta tin ge su tin jagra sunu haibi ki mong da yam lai thong na loba ba kum ama phaw ba ngasi phaw da phang da ba habi se akoi nupi mayam na yam thina yaning da ba condemn da Ngasigi wakat mi fomaduda Manipur gi ngamkhai kaibe yaroi Prime Minister Modi gi US kongchat condemn tawe Manipur da tongan balengak thamba yaroi haiba kholau kaya sulauki wakat mi famadu loisilapada miyamaduna PM Modi Union Home Minister Amit Shah amadi Chief Minister Biren gi ifiji mai thaduna penda bafongdokke Haukiba June Taramapan Ningthaukaban numita Langthabal Leb Awang Laikai fagatkiba yamlaba hard truck load ama mapuna matik chaba praman piba ngamdabadagi Kakwa Police Station da khutsinakre haide Polam sing adu Maira Paibi sing na lambida check tawbada fagatkibani har sing adugi mapuni haiba wabagai kaithal machadagi Biramani kauba miyoi amana laingaki ayaba yauraga chingthokpani haiba wafam thambadagi mari leinaba che chang sing puthok o haibada puthokpa ngamdabadagi Kakwa Police Station da sinakibani haide Mamang da har sing adu yon thoklaga fanglakpa senfa maduna relief camp sing da mateng pangnaba honarambani haide adubu chayet naba lakpadagi Kakwa Police da sinakibani Chaidak sida kanagumba khara nupi lup asida ki halakpa leire haire miyoi sing aduna fayeng da laknaba khangalakpaga loinena har sing adu thadoraktaba taragadi masa masa na daita pujagadabani haibo wafam su thamlakle haire
ꯆꯩꯔꯛꯁꯤꯗ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯑꯁꯤ ꯄꯦꯟꯗꯦ ꯍꯥꯏꯅ ꯅꯨꯄꯤ ꯂꯨꯞ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯐꯥꯔꯤꯕ ꯄꯣꯠꯁꯦ ꯂꯣꯏꯅ ꯈꯟꯅꯔ ꯃꯇꯨꯡꯗ ꯃꯥꯁꯦ ꯒꯥꯔꯤ ꯇꯣꯡꯉ ꯆꯠꯈ꯭ꯔꯦꯀꯣ ꯒꯥꯔꯤꯗꯣ ꯑꯩꯈꯣꯏꯅ ꯁꯣꯗꯣ ꯄꯥꯏꯔꯦꯀꯣ ꯋꯥꯗꯤ ꯂꯣꯏꯁꯤꯟꯅꯈꯤꯁꯤ ꯍꯥꯏꯔꯦ ꯑꯗꯣ ꯀꯩ ꯍꯥꯏꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯗꯤꯂꯔ ꯌꯥꯝ ꯂꯩ ꯑꯗꯣ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯗꯤꯂꯔꯅꯦ ꯑꯩꯗꯤ ꯐꯥꯔꯦ ꯃꯣꯏꯗꯤ ꯐꯥꯗ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦ ꯃꯥꯅ ꯈ꯭ꯋꯥꯏ ꯂꯥꯁꯇ Huran makukda nafi pakdu. napi pangkudo adudagi ainasu haigimne state government huranbada nangsu huranba yaubra sisu ai pangiko haidi moi mawongduna moi wahaiduna ꯃꯣꯏꯒꯤ ꯍꯥꯔꯁꯤ ꯂꯪꯊꯕꯥꯜ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯒꯤ ꯂꯩꯕꯥꯛꯀꯤ ꯁꯤꯒꯨꯝꯕ ꯆꯥꯎꯔꯕ ꯏꯁꯨꯁꯤꯗ ꯁꯦꯝꯒꯠꯆꯈꯤꯕꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯣꯏꯅ ꯍꯥꯟꯅꯗꯒꯤ ꯂꯩꯖꯕꯁꯨ ꯅꯠꯇꯦ ꯁꯤꯁꯤꯅ ꯐꯥꯕ ꯍꯥꯔꯅꯤ ꯍꯥꯔꯁꯤ ꯐꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯅꯝꯕꯔ 1ꯒꯤ ꯅꯨꯄꯤ ꯂꯨꯞꯄꯅ ꯆꯦꯡ ꯌꯦꯟꯕꯒꯤ ꯀꯃꯤꯇꯤ ꯑꯃꯈꯛ ꯂꯩꯖꯩ ꯁꯤꯁꯨ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯖꯗꯦ ꯆꯦꯡ ꯌꯦꯟꯕ ꯈꯛꯇꯅꯤ ꯑꯁꯤ ꯆꯦꯡ ꯌꯦꯟꯕ ꯀꯃꯤꯇꯤꯁꯤꯅ ꯐꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯆꯥꯔꯖ ꯑꯃꯈꯛ ꯇꯧꯔꯛꯏ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯛꯏꯅꯣ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯂꯨꯞ ꯈꯛꯇꯅ ꯐꯥꯕꯁꯨ ꯅꯠꯇꯦ ꯂꯪꯊꯕꯥꯜ ꯑꯄꯨꯟꯕꯒꯤ ꯅꯤꯁꯥꯕꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯐꯥꯖꯕꯅꯤ ꯁꯤꯗꯩꯗ ꯐꯣꯟ ꯇꯧꯔꯒ ꯐꯌꯦꯡꯗ ꯂꯥꯛꯎ ꯀꯥꯟꯗ ꯇꯧꯔꯛꯏꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯁꯤ ꯑꯝꯇ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯍꯟꯗꯛ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯑꯃꯗꯤ ꯃꯤडियाꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ BJPꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯐꯣꯡꯈꯤꯕ ꯄꯥꯎ ꯑꯗꯨ BJP ꯑꯃꯗꯤ ꯃꯍꯥꯛ ꯃꯁꯥꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯁꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯧꯈꯤꯕ ꯏꯪ 2009ꯗ ꯃꯇꯝ ꯑꯗꯨꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ, ꯖꯨꯃꯤ ꯑꯃꯁꯨꯡ ꯃꯥꯔ ꯏꯊꯅꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞ 45ꯒ ꯁꯨꯒꯤ ꯈꯨꯠꯌꯦꯛ ꯄꯤꯅꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯁꯦꯜꯐ ꯁ꯭ꯇꯥꯏꯜ ꯆꯦꯌꯔꯃꯦꯟ ꯑꯃꯅ ꯏꯈꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯃꯛ ꯏꯪ 2019ꯗ ꯑꯅꯤꯁꯨꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯑꯥꯔꯝ ꯀꯣꯔꯠꯇꯒꯤ ꯅꯣꯡꯃꯩ ꯃꯥꯡꯈꯤꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯗꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯛꯂꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯁ꯭ꯇꯦꯠꯀꯤ BJP ꯂꯩꯉꯥꯛꯅ ꯀꯦꯁ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯌꯦꯡꯂꯗꯨꯅ NIAꯗ ꯊꯤꯖꯤꯟꯅꯕ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ꯫ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ NIAꯅ ꯆꯥꯔꯖ ꯁꯤꯠ ꯊꯥꯒꯠꯂꯛꯂꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯁꯤꯟꯅꯈꯤꯕ ꯂꯩꯕꯒꯤ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯐꯝ ꯊꯣꯛꯇꯦ꯫ ꯆꯦꯔꯣꯜ ꯑꯗꯨ ꯂꯅꯥꯏ ꯃꯤꯑꯣꯏ ꯑꯃꯅ ꯃꯁꯥ ꯀꯟꯖꯅꯕ ꯏꯈꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯂꯩꯅꯈꯤ ꯍꯥꯏꯔꯛꯂꯤꯕꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯅꯠꯇꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯤ꯫ ꯊꯥ ꯑꯃ ꯃꯈꯥꯏ ꯐꯥꯖꯤꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯏꯔꯥꯡ ꯅꯠꯇꯦ, ꯑꯆꯧꯕ ꯅꯦꯁꯅꯦꯜ ꯏꯁꯨ ꯑꯃꯅꯤ꯫ ꯃꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯕ ꯑꯁꯤ ꯅꯨꯡꯅꯥꯡꯕ ꯐꯥꯎꯏ ꯍꯥꯏꯅ ꯔꯤꯄꯕ꯭ꯂꯤꯀꯟ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯊꯋꯥꯂꯦꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁ꯭ꯋꯔ ꯊꯧꯅꯥꯎꯖꯝꯅ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯑꯊꯨꯕꯗ ꯍꯣꯠꯅꯕꯤꯌꯨ, ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯜꯂꯨ, ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯂꯩꯅꯔꯤꯕ ꯁꯨ ꯂꯧꯊꯣꯛꯎ ꯑꯃꯗꯤ ꯍꯥꯟꯅ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯂꯒ ꯑꯅꯧꯕ ꯐꯣꯔꯁꯅ ꯃꯍꯨꯠ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯉꯔꯥꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯅꯤꯇ꯭ꯌꯥꯅꯟ ꯔꯥꯏꯗ ꯄꯤꯁꯤꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯌꯨꯅꯤꯌꯟ MOS ꯍꯣꯝ ꯅꯤꯇ꯭ꯌꯥꯅꯟ ꯔꯥꯏꯒ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯗꯝ ꯄꯤꯔꯨꯔꯕ ꯃꯇꯨꯡ ꯃꯍꯦꯁ꯭ꯋꯔ ꯊꯧꯅꯥꯎꯖꯝꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯅꯦꯁꯅꯦꯜ ꯏꯁꯨ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ BJP ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯨꯆꯤꯡꯕ ꯀꯌꯥꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯕ ꯈꯛꯇꯅ ꯏꯔꯥꯡ ꯑꯁꯤ ꯃꯃꯨꯠ ताना खंगबा वाटकनी। प्राइम मिनिस्टरना मपानदा चथोखिबा ओइरबसु लैहौरिबा लीडरसिंग उनदुना कन्ना तकनबा चंगी मदुतदा सेंटरना मणिपुरगी इरांग असि चपचाना खंगदुना अमदि इरांग असि लोइसिंदुना मणिपुरदा महौसागुम शांति पुरक्पा ngamgadabani हाइना मखा ताखे। होम मिनिस्टर नसु अखोइगी थाजब पिबिरे मणिपुरदा नगी मवोंगदा नॉर्मेंसी लेरकनी हाइदुना थाजब पिबिरे अदुगा अखोइगी लेरिबा असम राइफल सिंगसिना अरिबा असम राइफल हाइतारे अदुगा असम राइफल अनौबा डिप्लॉय तौसु हाइजरमे मरमदि करिगिनो हाइबा मतमदा अरिबा असम राइफल लेरिबा केडर सिंगसिगा मिलिटेंट सिंगदुगा मरी अमा लेनबरा हाइबगी चिंगनबदुसु मंगोंदा हाइजरमे अदु महाकनसु असिगी मरमदा अचौ खनरगा अनौबा कमाइना डिप्लॉय तौबा यागेदो पिबिरे अदुगा अखोइगी लेरिबा शू एग्रीमेंट से अंतंग सिद याम थुना सि लौथोक्तरगदी अखोइगी मणिपुर से मणिपुर असी अनागी थबक मी हारपगी थबक से हेंजलकनी हाइनसु हाइरमे अदुगा अखोइन लेइबा मेमोरेंडम दुदा NRC चटनाहनबा अदुगा अखोइगी सू मिलिटेंट्स लौथोकपा मणिपुर की इंटीग्रिटी मचेरम उकाइबा यादबा हाइजरमे रेबल प्राइम मिनिस्टर ना मपान चटखरे हाइदुना तुमिन लेथोकपा याबा मतम नते हुजिक्ति मणिपुर मई चाइबनी अदुना प्राइम मिनिस्टर ऑनरेबल प्राइम मिनिस्टर ना होई
सिगी मतंग से वा मत ngang si tasengna akoi NDA party da yauzaraga su tasengna yam nungai ba phaujade yam sentiment thamoi da sentiment shop phawe adubu akoi honorable prime minister na chathokre hairaga su angam lairi leaders mayam sina taksale haira kanda Manipur gi hanagi yamna peace oiba normalcy oiba mota changchan banaba angtang tawina se haiduna mayam da haizari duga media da su national media da su akoi gi lairi ba situation se nukti gi up to date oina mayam da khanganingi akoi gi yoga de dangi dang focus tawba natraga shinma magi adi puruski shinma do nungai nungai tabra kai da shoi haibedugi do headlines hek yaugumba akoi Manipur gi news ina maning de chingdara gumba hek tawbase tawbidana basu haizari haibedi yam lura ba hoji Manipur gi mar Bharat barsa gi north eastern states ki yamna pick asu yam magul leba state am ori ba north eastern states ki Manipur si gi Manipur gi dang threat na te whole India gi threat ni se mayam punok na State authority singi control makhada akaknaba mafam kharada miyamda akaknaba internet service fanghanaba Manipur High Court ki division bench amana tha sigi taratarukta state government ta khangankhre haukiba me thagi ahan ba chayoldagi Manipur da internet service thingzin khiba ka mari lenena tharakpa PIL mari ka mari lenena Manipur High Court ki justice ahanthem bimol amasong A Guneshwar Sharma ge division bench state government ta khangan khibani haide Pau ki marak thana aten break amalong minasi Lan na thoram Malem taibang pala sida aikhoi khwai pumnamakka loinaramba Yumnam Surjit Kumar Meitei Laishram Suresh Meitei Moirangthem Heman Meitei na mapugi sintha loiraduna aikhoi pumnamakpu thadok lamlaga haukhiba chechat tara humdoi taruk English aniga kunga humdoi kumja ingagi kunga mangani panba leibak pokpa numitta makhoigi thawaina mapugi leikolda leirangi leinam oina tinkhre Chatliba chaychat tarani pan taruk English aniga kunga humdoi kumja ingagi kuntrani panba nongmaizing numitta mangani leihun tamjaraga Chatliba chaychat kunga mari taruk English aniga kunga humdoi kumja ingengi tarukni panba thangza numit asida lana thoram numit thokle Thorom asida ahalaman ima ibel maruk mapang sagainatai ichilinau haumin kaminarakpa aikhoinadi sakkhangja hodraba khwai tarana matam chana lengbirakuna mapugi mingkhai tabiranaba amadi haikat leikat tamba yaubiranaba ELITETV gi khothangda pauzenjari ayuk pung nipan laigi thorom hoba ayuk pung mapan isai hoba pauzenjari bising yumnam ongbi tanobi leima Surjit Kumar ki loinabi Laishram ongbi ibem leima Suresh ki loinabi Moirangthem ongbi ngaubi leima Heman ki loinabi Oksu Ningthem Chakhul Community Hall Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Diabetes ka loina na hinglibusing tha amagi manungda fahanba ngamle. Khong hamba nungai tabasu numit mangani gi manungda fahanba ngamle. Piles haibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oina lehenba ngamle. BP wangbasu tha amagi manungda normal da lehenba ngamle. Pumnamak natural oiba anauba hidak makal singna laying jabani. Haksang da sokadaba side effect amata leite. Makatana hidak chabagi mathausu tararoi. Akopa moral gidamak ngasi maglengsin birau Diabetes Hospital, Jennings Road near Punjab National Bank, Porompat. SS Career Solution na chahi tara hena khunai sida leiriba naharol singbu achumba sinfam ama khangjana bagi khudom chaba du mapung fana pina bagi damak specialized oiraba team kaya semdona angang singbu nauringai dagi khoiga chana ba sinfam gi maramda singna mari makhong taktuna afaba khunai ama oirakna ba hona duna ngasi fawbala Career Solution amagi chap chana guidance thi ba haibasi arriba dinate adubu iborgedi thoina nungsa thiningai oitre SS Career Solution na akaknaba plan amadi expertise singa putsinduna sa chakhakna tana
community level dagi hauraga adom-adomgi khwaidagi chanaba sinfam adu mai pakna chatnanaba sem sagani. Aikhoigi mamal yamlaba nahasingbu tunggi achuba lambel amada lamjing haurasi. SS Career Solution na piriba khudong chaba sing asi khopna khanta haurasi. Admission open. Manipur ki mapanda chatrabasu yaraba best quality education ga loinana Saraswati Institute of Management and Paramedical Science pangai. Manipur University da affiliated tawba Indian Nursing Council amadi Pharmacy Council of India na recognize tawraba college asida chaliba academic session asigi akaknaba sit masingi admission housare. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc MLT, amadi BSc Operation Theatre Technology Operation, BSc OTT hariba coursing asigi scholarship ki kudong saba su phangbigani amadi meritorious students singi oiba tongan ba kudong saba mayam amalegani akopa morol gidama 9856575163 college address pangai opposite MPTC da lengbiratuna ngasima kudong saba silowiu. 40 years of trusted diagnostic service, Babina Diagnostics. Break ki matungda mayam butaram nokcheri makataba pausing mupizere. Chairak sida Manipur government ki commissioner home nangarang thokiba order amana Manipur da Reliance Jio Fiber, Airtel Extreme Black, BSNL FTTH na chingbagi broadband yauna mobile data services, internet data services amasung Bharat Net Phase 2 gi VSAT gi khuthangda internet data servicing thingba khudaktagi makhatana Jun kungamanga gi nungthin pung ahum fawba sangdokre. Infal East West amasung Bishnupurda law and order gi fibam fagalakpadagi ngasi district ahum asida numidang wairang pung mga fawba curfew komthokre. Curfew komthoklingai da kaithel amadi dukan sing thong hangnaki miyamna nongmada changdaba yadraba polam sing curfew komthoklingai da leisinaki lambi da hanagumna gari chenaki. Liangmai Naga amagi yummai thakibadu kuki singna atamna na chathaba attack ni haina Joint Tribe Council na khangalakle Cherolama da thaudogadu akanba mong da condemn tawbaga loinana rongmai liangmai inpui amasung Jimmy Tribe body asina hai leima khongda leiba yumadugi geta Naga House haina che thetpa leirabasu Naga singda chathakiba hingsa gi thaudok ase status ge hojek oiriba phibam masida nakalamatagi michang changdana leiriba Naga gi phibam da hakthengna singnabani Amaramda hingsagi thaudok adu military amasung Central Force kaya leiriba 57 Mountain Division Army Headquarters leimakhongi main gate mamangda thokibani kuki singna atamna na chathakiba thawang adu da military amadi Central Force singna tumina yengduna leikibadu laibak thibani makhoi leina miyoi bagi punsi amadi lanthum kanba ngamdrabadi kanana thajaba thamgani haire Amaramda kuki singna lauriba khongthang ase handoktrabadi Naga furup na tumina yengduna leithokloi haina phongdorakle Lamdam asigi luchingba sing yauna thokliba irang ase safanaba thajanabai matung ina Kanglada laitin gi oiba mathau mangam athuba matamda pangthoklagani haina Manipur Pandit Loisangi Pandit NJ Khombana phongdokre wafam asing ase Major Khulda leiba Manipur Press Club ta pangthokiba pangmi singa unaba mada phongdokhibani mahakna makhatana hai hojek thokliba irang ase loisinaba Manipur Pandit Loisangna laitin gi oiba pangthokpa yaba mathau taba thabak sing pangthoktuna lakli Masigi mathakta lamdam asigi leiriba luchingba sing amato oina punsinduna thokliba irang asi athuba matamda loisinaba honabiyo loinana kuki militant singna maitei gi oiba aruba laifam kungani thoirom maina tumna thaduna manghankre masisu aruba laifam sing oibanina athuba matamda mafam chaba yengduna sahanningbagi apamba phongdokke
राजनीति वफम नते लेबाक ngakpadadi राजनीति है पोसिदी थादोकपदी यारोय राजनीति का धर्म नीति का अनिसी लाथोकनबसु यारोय हाइनबलै पंडित लोइसंगा स्कॉलर सिंगा पंडित लोइसंग हाइबसे स्कॉलर सिंगसे सिगा लेबाक वायेन थौदा तौगिरिबा लेमनिंग थौगा लापनाबा मतमदा लेबाक वायेनदा खुदुप मनमदै हाइ हाइबदी मसीगी कनुसी अखोइना निंगथौ खकी शासन ओरगसु राजनीति तौबनेना मिनिस्टर खकी शासन ओरगसु हाइबा इंटेलेक्चुअल सर्कल सिगी फेल ओरकु मतमदा लेबाक सी फेल ओय वायेन थौदादा मसीगी वाइसे अदुम हाना अदुम हाइनदना लाकवा वाफमनी तौबदबु ngasi mo aikoina chongthoktuna wafam khara thamjari gi karigino ha numit nifu mangani tarukni surako phawda aikoi gi damaktani haidra ngasi kana chongthokira ge hekta haina je hoji kapnari ba mufam singse state force changba yade central force lai haina nga aga thamaga aduda aduguma mufam dudagi kapakwa maruni koina parja mayam siriba innocent angang sing khangboi khangdaboi toba नोंगैगी मरमदसु खंगजदबा मणिपुर काइदोरेने हाइना चेंसन जरगा अदुदा सिनग्रीबा सिगुम्बा कथोख्रीबा पोसे मफम मरांग खंगदबजे सिरि याम कन्ना सांगना कंटिन्यूस थोलगा लेबदुदी मणिपुर पंडित लोइसंगना पामजते करिगुम्बदा लान कंसलगा लेबाकी इरांगी करिगी तोरको मतंग याम चादा मतंगदा अखोइना लाइना अदु फावरे ये थोंगानदा मैरा अहुम कल्लो हाये लई मसु अहुम कल्लो हाये मसिगुम्बगी तोंगासे अदगी मीडियादगा हे प्रेस रिलीज की टाइप थोलकपगुम्बा मसिदी यारगदी लेबाक मियामनसु लौबीगनु अदुगा थोकपीरकदोरिबा लाई तोंबी इबुंगो इबेमसिंगदो मदुदसु अखोइना पंडित लोइसंगना सेंगना हाजरबदा मदुम तोकपियु हाइबो वफमसे मसिमा अखोइ निजगे मणिपुर हौजिक थोकलिबा कांगलुप की इरांग असी लेपनबा अमदी हानगी महौसागी पुंसिदा हंजिलकनबा पांदमदा ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन मैतई पांगल इंटेलेक्चुअल फोरम बिष्णुपुर डिस्ट्रिक्ट ना लुचिंगदना क्वाक्ता म्युनिसिपल काउंसिल कॉन्फ्रेंस हॉल दा मियामगी अपुनबा खननैनबा मिफम ममंगसी पांगथोखरे मिफम अदुदा अमुको की प्रेसिडेंट नंदो लुवांग सेक्रेटरी डॉक्टर नरेंद्र थोकचोम मैतई पांगल इंटेलेक्चुअल फोरम की प्रेसिडेंट एमडी नसीर खान अम्पाको के प्रेसिडेंट एफएम मनावार पांगल स्टूडेंट ऑर्गेनाइजेशन के प्रेसिडेंट फारिद मणिपुर मुस्लिम वेलफेयर ऑर्गेनाइजेशन के प्रेसिडेंट एमडी मादिया हसन यूकोबिट के सेक्रेटरी एल प्रेमजितना अथोइब मिथुंगलेन सिंह ओइना सरुक याखे थौरमदुदा मणिपुर की मफम कयादगी लाकपा मैतई पांगल अमदी मैतई की लुचिंगबसिंग तोंगानबा लनाई लुपसिंगी मिहुतसिंगसु सरुक याखिबगा लोइनना हजिक ओइरिबा तंगदु लेताद्रबा पुंसी असि हानगी फिबमदा हंजिलकनबा वाफम कयासु खननैनखे शिलोंग मितई वुमेन्स टेंगबांगलुप अमदी जवाइदा लेबा मेंबर सिंह अमदी सेक्रेटरी के सोनिया की ग्रुप ना कैबुलम जाव मयाई लेकाई रिलीफ कैंप चलाइरिबा यूथ क्लब वॉलंटरी यूथ डेवलपमेंट ऑर्गेनाइजेशन दा टेंगबांग ओइना लुपा लिसिंग तरामरी मतेंग पांगलखरे अमदी अतोपा अवाब तारबा मफम सिंगदसु अंगमम सेलगी मतेंग पांगलकनी हाइना फोंगदोकपिरकपा मसिगिदमक VYDO क्लब की माइकैदगिसु लुप असिबु टेंगबांगलपगी थागतपा फोंगदोकली हाइना क्लब की सेक्रेटरी एन बोबोना थादोरकपा चेरोलमना फोंगदोरकली Action Aid Association India amadi People's Resource Development Association Bishnupur anina punna khutsamnaduna ngasidagi hauraga chayol ama chupna Bishnupur gi oina khangatlaba relief camp kunda hojek thokliba irang asina maram oiduna lanjena raktuna leidiba mioi singda tengbang potlam sing yanthokpa haukre ngasi ahan boina all mini secretariat building Bishnupur da leidiba imung yangkhaida cheng hawai achathau yauna punna potlam 13 mateng piki mateng pangwaduga mari leinana el suranjoina phongdokhibada कांगलुप की इरांग मरम ओइदुना लांजेनरक्तुना लेदिबा कैंप सिंगदा लेदिबा मियोइ सिंगदा तेंगबांग पोटलम सिंग पीननबा डीसी बिष्णुपुर की मीटिंग मखादा बिष्णुपुर डिस्ट्रिक्ट लेदिबा रिलीफ कैंप सिंगदगी खनगतलबा रिलीफ कैंप कुंदा लेदिबा इमुंग चट्रुका यांखैदा तेंगबांग पोटलम सिंग येंथोकदबनी ngasi asi ahoboina बिष्णुपुर दा येंथोकपनी हाइके प्रोग्राम से अखोइना अखोइगी डिप्यूटी कमिश्नर बिष्णुपुर की मखादा माके अयाब लौरगा अखोइना हाइबा प्रोग्राम से अखोइ तौजबनी मसिदैदा अखोइना रिलीफ कैंप सिंदा अखोइगी
जगह जगह मफम खुदिमक्ता अतोप अतोप कनोसिंग यौसनब ngamdaba manung kitang hanjana leiba mafam singsu akhoi masigi program si makha da loina cover tawjegani akhoi ngasi pijariba item singse maruina yamna akhoi gi inmate singna demand tawba akhoi gi mosquito net aduga tarpaulin aduga akhoi gi detergent gi oiba posak sing asina singba yauri aduga nupi singi oiba tongan ba akhoi gi hygiene kit sing marina sanitary pads singba mayam jauri khoi ngasi pijari se yum amada akhoi gi family amada akhoi gi item taraga tare ni masidai da akhoi na bucket amsung mak sina singba item sing su yauri adu masi akhoi ngasi degi horaga chayol ama chumna Bisempur district ki relief camp kunda akhoi ngasi degi hona chayol ama chumna akhoi na haiba program sing se akhoi tawjega Manipur gi hojik oiriba phibam asida Thobal district ta miyam gi mahosa gi punsi amuk hanjilaknaba gi matangda Deputy Commissioner Thobal Ahanthem Subas na mifam mapu oiduna Peace Committee gi mifam pangthokre mifam aduda Deputy Commissioner Thobal gi maikei digi hojik Thobal district haiduna chatliba National Highway 102 amadi atai state highway singda ka hena lambi thingduna miyam gi chathok chasinda apanba pibigenu haiba wafam thamke mifam aduda saruk yakiba Manipur Police Department ki IG John Temthingi Maikei Degisu Miamna Iho Hoba Matamda Lambida Kahena Ating Bapiba Sinamaram Oiraga Tangai Fadana Chatok Sintobada Akai Bapire Masi Yaraga di Handopiu Haiba Wafam Tamke Mifamaduda Saruk Yakiba CSO Singi Maikei Degi Hazik Oiriba Piba Masida Miamna Assam Rifles Tamba Hazabadu Mankiba Maramna Lambi Tingbagi Kongjang Changsin Bani Haiba Wafam Fongdok Nake Mifam aduda kupna khanaraba matungda National Highway amadi State Highway singda security chathok chasin tawba matamda State Police ka loinana chatpa haina suyana ke Mifam aduda DIG Range ani amasung SP Thobal gi Thaupuriba Chogesh Chandra Hobijamsu sarukya ke Paugi marak thana aten break amagamuk lominase Admission Open, R&T Institute and Aviation Academy के लाकतो रिविसेशन 2023-24 के admission हाउसरे Institute as the Ministry of Corporate Affairs Government of India na well recognized तौरबा अमदी 5 year service complete ओइरबा मणिपुर दा अमतंगाइरबा Air Hostess Training Institute amani class 12 pass तौरबा mahiroi singna tungi afaba career amadi aviation industry da changningbा singna ming chanbiba yaragani male and female punna apply tawba yaraba 10 to 15 years flying experience lairaba trainer singna train tawriba 100 plus students placement pikraba institute asida tongan ba course singi khudong chaba leijari course sing atudi international air hostess training airport operation staff training ground handling loina na soft skill career counseling interview skill spoken english and hindi grooming guest lecturer session resume making mock interview service classes first aid interview preparation zumba class swimming class amadi airport visits institute asiki staff single loinana placement assistance ki damag infal amadi atopa state sing da su khudong chaba pizari khudong chaba sing asiki damag 12 standard loiraba students singna institute asida lakpiduna akupa marol tanabiu amadi online inquiry ki damag contact number asida call tawbiduna tanabiu 7005970470 natraga 8132092225 Lana Thauram Malem Taibang Panasida Ekoi Khwaigi Irakta Tinjaramba Laishram Bankim Chandra Atopa Maming Abung Mathaina Magi Nungsi Jaraba Imung Manong Sagaina Dai Amadi Maruk Mapang Khwai Pumna Mapu Thadok Lamlaga Haukiba Chaitet Tara Hundoi Thataruk Kumja Rising Aniga Kunbu Hundoi Kumja Ingagi Kunga Mangani Panba Leba Popanumita Kamen Loki Aigezang Kunda Tokiba Laibak Tiba Taudokta Taibang Chengjen Loireduna Tengban Bamapugi Lekolda Leirang Linam Una Tinkre Lakliba Chaitet Taramapan Thataruk Kumja Rising Aniga Kunbu Hundoi Kumja Ingengi Nongmapan Baningthauka Banumita Mangani Lehun Tamjaraga Lakliba Chaitet Kungamanga Thataruk Kumja Rising Aniga Kunbu Hundoi Kumja Ingengi Taret Nipan Manomizing Numita Lana Tharom Thokle Numit asida Leiki Drabagi Tawaina Tengban Mamapugi Lekolda Ingna Chikna Leijarunaba
angamba kharadang langjaduna taibang mapugi ngaklo khada sidaba mapugi mingkhai rolga loinena katchagadori Thoromasida ahan laman ima iben marup mapang amadi iche ichal CSO sing club sing amadi lamdam segi ima loop sing pumnamakna matam chana lengbirakduna sidaba mapugi mingkhai rol tambiranaba Elite TV gi khothangda pausenjari Lana Thoramasi imungi phibam na maram oiduna imung manung neta club amadi khulon ironaba laikai sing CSO sing club sing amadi lamdam sigi imalup singa lunina pangthok jaragani pauzenjari ba imung manung amadi neta thorom mafam kangla sangom sang awang lekai community hall Imphal East phone number 7005259973 amadi 9366576106 Admission open. Manipur University Kanchipur gi manakta leba Temple of Learning Toll amasung Temple of Learning Degree College ki 2023-2024 gi admission tawjari. 11 class Science, Arts amasung Commerce. Degree College gi na General Course ta BA amasung BSc, Professional Degree Course ta BBA amasung BCA ni. CCTV camera na monitor tawraba classroom amadi campus matik charaba playground, well equipped tawraba Science, Arts amasung laboratory taret. Lising kaya gi larik leraba library ahum quality education bu pamjaba mairoi Mama Mapa amasung guardian singna athubada mingchan bi ho sit akaknabani selection test leiroi ahan blak pada kudong sab pizegani agopa marol office dagi mobile website amadi online kuthang dagi phangbigani Admission open Central Academy Khabam Sumraithong Manipur laiba CBSE da affiliate toba khwaidagi phaba school singi manungda ama oiriba Central Academy Khabam Sumraithong Mantripurki Kumsi Sahigi Class 9 gi akaknaba sit khara amasung Class 11 Science Arts ani asigi mingchanba hojare School asi yamna mayon chumna fagalakliba National Thaki Award kaya puthokliba makal makha kaya gi state and national level competition da gold medalist amadi prize winner puthokliba school ni leibaki awabada saruk yaba oina Class 9 gi di admission fee amasung tuition fee lodana lemna mingchanjagani Class 11 gi oina AISSE 2023 amadi ISSLCE 2023 da 90 PC amasung masigi mathak phangba angang singi damak admission tuition fee lodabatan natana textbook su lemna pizagani smart class ka loinana angang singna lairik pagadaba matamda tuition chatpagi hainabi thadok hananaba strict oina class tawgani khangdriba fawba takpigani leibaki irangi awaba nangliba singidi aikhoina ngamjaba thakta mateng pangjagani Class 11 gi admission fee lupa lising manga loinana prospectus lupa chani punna lupa lising manga chani khaktani akopa moral gi damak school gi office ta tanabiu Imphal East District ki oina Higher Secondary Examination 2023 da percentage masing khwaidagi wangna First Division da pass tauba Royal Academy of Science Wangkhayamadi Kongbagi Class 11 Science 2023-24 da tamnaba admission process hauzare ahan by admission tauba satra chamada textbook lemna fanghangani loinana admission fees lupa lishing taruk oigani bus amasung van service na chingbaga loinana hostel facility su leigani akupa marol gidamak Royal Academy of Science ki Wangkhay office da lak Break ki matungda mayambu taram nokchari makhataba pausing mu pizare Hauzik Manipur ge oiriba phibam asida Ras Medicity na lauriba thodang ase bo pukning thogat poina tongan tongan ba loop organization amade individual singna mateng panglak palepri ngasi su Lokham Lairak Women Welfare Association amasung Lokham Lairak Maira Paibina sel gi mateng oina lupali sing kun mateng pangkre Hospital gi maikai digi tangbang birakpa singbo thagat pa phongdok pagaloina ngasi panglakli ba mateng asina mioi kaya layeng duna punsi kanna ba hona bada achoba mateng oiragani haide Nambol Kongkham Awang Laikai, Kongkham Mayai Laikai, Kongkham Mamang Laikai, Kongkham Makha Laikai amade Blood Bank Rims Imphal ga khutsam nana sinduna hauzik thokliba irang asida Manipur gi ngamkhai ngak na ba hona bada asok apan nanglaba mioi singi thawai kannana ba special blood donation camp ama Nambol Kongkham Awang Community Hall danga si pangthokre blood donation camp aduda Nambol Kongkham gi khunja mari gi mioi humfutra hen bana hena e donation tauke blood donation camp aduga mari lenena Kongkham Awang dagina Dana Prakash na fongdokibada Manipur gi ngamkhai kai dana ba honariba athoba singumna lan yauruba ngamdragasu athoba singda asok apan nanglakpa yauriba singi thawai kannanaba blood donation camp asi pangthokpani loinana miyamna su makhoi gi thawai kannaba e katpiyo haike si Kongkham Awang Laikai Kongkham Mayai Kongkham Mamang Kongkham Makha kunna khunjamari inki praja singna ekoi thomoi sengna
hꯧji oiriba Manipur situation ekoi na lanfam da sangaga ekoi na ekoi angam gi khara katpa ngamdraga su lanfam da yaw ru bai sinau singgi makoi yu oiba makoi da tangai phadana sang asopan yaw dana sang pada igi da ka laibuda ekoi na karigum khara tuja mari asina angam ba khara igi khudol tamjaba sida ekoi gi hairiba tamjaba khudol asibu ekoi gi lekai sigi lekai ngawati gi jale biriba staff singasu angam ba mateng pangbi amadi lekai lekai gi ekoi gi personal oina thola aga talab ki nata ni sabani nata bida masa masa gi oina thokra kanda angam ba mateng amadi blood gi ekoi gi e gi dan asi tawjabani maram aduna ekoi gi iramdam kanglai pa sida lebiriba pung khuding mangasu hoji oiriba Manipur gi situation asidadi ekoi ekoi na lanfam na sangaga e katpangam daga su ekoi aso apan lakna ekoi gi lanfam dagi tholakpa sing sikkan da yade habe wakhalon da e gi dan mayam sanga amtang tawina sa haba simtang su ekoi gi tarap dagi haje भारत सरकारना टेरोरिस्ट ngaknabagidamakta tharakliba Assam Rifles Manipurdagi athubada lokthokpiyo haina Thobal Khetri Laikai Thokchom Kanta Maiteina phongdokre wafam asi Thobal Khetri Laikai Awang Laikai Moirang Pali Phaudel Kairambi Maira Paibi Singna Sinduna Moirang Pali da pangthokhiba wakatmi famamada wangangbada Thokchom Kanta Maiteina phongdokhibani Mahakna hai Manipur da thokliba irang asing numit nifuni pani suraklaba fawbada Bharat Sarkar na wafam amata thamlaktaba amade Manipur lengak nasu waroshin puraktuna santi hanjinhanaba honabagi mamita dabasi yamna laibak thibani asigumba tandra sida terrorist singbu ngak seliba amadi makoibu fong na sogatliba Assam Rifles asi Bharat Sarkar gi afongba terrorist amani haina logdaba ngamde maram asina Manipur dagi makoibu athubada logthokpiduna hai Bharat Sarkar da thamlakle wakat mi famada kuki militant singi su handoko maitai bu ST list chanalu haibana chungba thaba placard sing seasonake akoi kayam kuina khangun lekhini imai bil sing ahing tumdaba akoi silinau sing ahing tumdana lan kaya chali masi warosinama purapiu haibagi akoi masigi mifam masi phamjabani iroinana akoi tasengna phuongna kuki militant singna Kulai pai dengan set pemafamda Assam Rifle na khamaga gari makoi gari khamba ure adigi makoi na mateng pangba kayama ure hari ba thogo ase Assam Rifle singa se akoi India government na tharakpa terrorist ki mateng pangna bu da tharakpa Assam Rifle ni aduna makoi ju terrorist makalamani hai ba se achum wafam ni masi yaribam ba kai aujiki India government sina Assam Rifle asi Manipur dagi khudakta ELITETV News Channel asigi oinam yamna email gi khuthangda pau thabirakpa matamda email address info@elitetv.in da thabiraknaba khanganjari masidas natana ELITETV da pau faunabagi oina phone number 9402890982 da pau faubiraknaba khanganjari miyamna so ELITETV gi YouTube channel Facebook page Instagram amadi Twitter so follow tobinaba khanganjari Loisilakpada maruiba pausing mo pizare Fayeng dalaiba Assam Rifles ki kemanakta kuki militant singna bunker saduna maitei singda khud tharaklaba fawba Assam Rifles na khangsin usinadaba saraga leibabo Fayeng gi kunja singna penadre International Yoga boycott tawbaga lunina Prime Minister, Home Minister amadi Chief Minister gi effigy mai thaduna protest tawkre Naronda Puramba Har tata truck ama Maira Paibi Singna Faraga Kakwa Police Station da sinakre. Manipur gi irang asi Manipur khakta gi irang nate achoba national issue amani haina Republican Party of India atwa legi National Secretary Maheshwar Thaunawjam na haikre. Amadi Imphal West East amasung Bishnupur District ngasi numidang wairam pung mga fawba curfew komthokre.
Hojik fawbaki oina ELITETV na sandokchaba Manipuri paw matang asa loisinjare mideng tabiribasingbu amuk hana khurumjari.